Kakching District ke manung channa leiba Keirakta shakhangdaba singna nongmei Kaptuna hatkhiba Bihari naha ani adugi Hakchang Masagi Poknapham lamdamda puraknaba mathou taba khongthang sing Manipur leingak paikhatpiyu haina leikhidraba singi Imung Manungna appeal Tourakli matrabhumi.com gi report amana hai laibak thiba thodok aduda leikhidraba Sunalal Kumar amasung Dasarat Kumar Bihar gi Gopalganj district tagini makoi animak migrant worker oina Manipur da thabak suba chatkhibani adubu laibak thibadi shakhangdaba khutlai paiba singna Kakching da makoi ani nongmei Kaptuna hatok pikhibani leikhidraba singi imung manungna phongdorakpagi matung inna makoi ani handak chahi gi Diwali kumhai matungda sel talunaba Manipur da chatkhibani Manipur da hojik thokliba irang asigi matangda makoi animak khangdana yumdagi chatkhibani leikhidraba Dasarat Kumar gi apokpi Radhika Devi na hai Manipur da thokliba irang asigi matangda mangjongnana khanglamlabadi machana chatkinaba thaurang tauba aduda thinglamgadabani machagi saktam adu aroiba oina amuktang uba fangnaba Manipur leingakna lokhatfam thokpa thaurangsing lokhatpiyu haina mahangna phongdokhi panba yabadi leikhidraba Sunalal Kumar amasung Dasarat Kumar gi imung manungda Bihar gi Chief Minister Nitish Kumar na ex gracia gi senfam oina lupa lakh ani pigani haina lauthokraba matung Manipur gi Chief Minister Nongthomam Biren nasu lupa lakh tara gi senfam ex gracia oina pidagani haina lauthokpa leikrabani